ꯀꯨꯝꯁꯤꯒꯤ 2025 ꯑꯁꯤꯒꯤ ꯇꯥꯡꯁꯦ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 12 2025 ꯌꯥꯝꯅ ꯌꯥꯏꯐꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤ ꯂꯧꯐꯝ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯨꯝ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗꯅꯤ, ꯄꯧꯔꯥꯕꯤꯒꯤ ꯑꯦꯔꯤꯌꯥꯗꯅꯤ꯫ ꯂꯧꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯅ ꯐꯩ, ꯆꯤꯡꯌꯥ ꯇꯝꯌꯥꯁꯨ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯧ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯍꯩ ꯃꯔꯣꯡꯁꯨ ꯊꯥꯕ ꯌꯥꯅꯅꯕ ꯁꯤꯁꯇꯦꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯤꯔꯕ ꯐꯝꯗꯣꯡ ꯌꯥꯏꯇꯣꯡꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯍꯣꯠꯅꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯆꯥꯕꯤ ꯑꯣꯏꯕ, ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯂꯧ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯊꯥ ꯈꯔꯗꯨ ꯑꯃꯨꯛ ꯃꯍꯩ ꯃꯔꯣꯡ, ꯃꯅꯥ ꯃꯁꯤꯡ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯄꯨꯊꯣꯛꯄ ꯌꯥꯏ, ꯅꯨꯡ ꯍꯋꯥꯏ, ꯂꯩꯕꯥꯛ ꯍꯋꯥꯏ, ꯑꯗꯒꯤ ꯅꯨꯃꯤꯠꯂꯩ ꯊꯥꯎ ꯅꯨꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯣꯞ ꯚꯦꯔꯥꯏꯇꯤ, ꯚꯦꯖꯤꯇꯦꯕꯜ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯕ, ꯑꯗꯨꯒ ꯆꯔꯨ ꯋꯥꯏꯔꯨꯁꯨ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏ ꯁꯥ ꯁꯟꯁꯤ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯁꯟꯖꯥꯕꯨꯡ ꯅꯥꯏꯕꯤꯗꯅ ꯁꯟꯖꯥꯕꯨꯡꯗꯨꯗ ꯆꯥꯅꯅꯕ ꯆꯔꯨ ꯊꯝꯕꯤꯕ, ꯑꯗꯒꯤ ꯂꯩꯅꯅꯕ ꯍꯥꯎꯁ ꯁꯦꯠ ꯁꯟꯒꯤ ꯖꯥꯂꯤꯅ ꯐꯖꯅ ꯈꯥꯔꯒ ꯃꯗꯒꯤ ꯁꯨꯄꯔ ꯅꯦꯄꯤꯌꯥꯔꯅ ꯊꯥꯕꯤꯕ ꯆꯤꯡꯕ ꯇꯧꯕꯤꯕ, ꯑꯗꯨꯒ ꯆꯤꯡꯗꯅ ꯎꯖꯥꯎ ꯃꯌꯥꯝ ꯑꯃ ꯀꯛꯊꯠꯂꯒ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯆꯟꯗꯟꯒꯨꯝꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ, ꯃꯍꯩꯁꯨ ꯆꯥꯕ ꯌꯥꯕ, ꯑꯣꯛꯁꯤꯖꯦꯟꯁꯨ ꯄꯤꯕ ꯌꯥꯕ, ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯁꯨ ꯉꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯊꯥꯕꯤꯕ꯫ ꯑꯗꯣ ꯑꯗꯨꯒꯤ ꯃꯍꯩ ꯃꯔꯣꯡ ꯑꯩꯈꯣꯏ ꯖꯦꯛ ꯐ꯭ꯔꯨꯏꯠ, ꯄꯨꯡꯗꯣꯟ, ꯍꯩꯅꯧ, ꯑꯗꯒꯤ ꯀꯤꯋꯤ, ꯑꯗꯒꯤ ꯑꯦꯕꯣꯀꯥꯗꯣ, ꯑꯦꯄꯜ ꯅꯨꯡꯕꯜ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯁꯨꯡꯅꯕ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ, ꯑꯩꯈꯣꯏ ꯑꯣꯂꯤꯞ ꯑꯣꯏꯜ ꯇ꯭ꯔꯤꯗꯣ, ꯑꯣꯂꯤꯞ ꯇ꯭ꯔꯤꯒꯨꯝꯕ ꯊꯥꯕꯤꯕ꯫ ꯑꯗꯨꯃꯥꯏꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯕꯤꯔꯤꯕ, ꯃꯟꯇ꯭ꯔꯤ ꯂꯩꯕꯤꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ZP, ꯖꯤꯂꯥ ꯄꯔꯁꯠ, ꯑꯗꯒꯤ ꯀꯥꯎꯟꯁꯤꯂꯔ, ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯤꯒꯦꯁꯟ ꯐꯖꯅ, ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯁꯨ ꯉꯥꯛꯄ, ꯏꯔꯤꯒꯦꯁꯟꯁꯨ ꯐꯖꯅ ꯄꯤꯕꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯥꯝ ꯏꯁꯤꯡꯅ ꯊꯧꯕꯥꯜꯒꯤ ꯂꯝꯂꯥꯏ ꯃꯥꯏꯀꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯂꯣꯀꯣꯜ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯑꯣꯏ, ꯁꯤꯗꯁꯨ 80% ꯐꯥꯔꯃꯔ ꯑꯣꯏ꯫ ꯃꯁꯤꯗꯁꯨ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯔꯒꯗꯤ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ, ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡ, ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ, ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯇꯧꯍꯟꯕ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯂꯒ ꯐꯦꯛꯇꯔꯤ, ꯏꯟꯗꯁꯇ꯭ꯔꯤ, ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯅꯅꯕ ꯍꯣꯠꯅꯕ, ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯤꯁꯤꯡꯗꯤ, ꯑꯗꯨꯒ ꯂꯝꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔ ꯃꯥꯡꯁꯤꯜꯂꯛꯑꯦ, ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯁꯦꯛꯇꯔꯁꯨ ꯃꯥꯡꯁꯤꯜꯂꯛꯑꯦ, ꯃꯐꯝꯁꯨ, ꯑꯗꯒꯤ ꯐꯣꯔꯦꯁꯇꯔꯒꯤ ꯖꯒꯥꯁꯨ ꯃꯥꯡꯁꯤꯜꯂꯛꯑꯦ꯫ ꯃꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯅꯦꯆꯔ ꯀꯝ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯃꯤꯁꯤꯡꯁꯤ ꯁꯨꯝ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯏꯃꯤ꯫ ꯑꯗꯨꯅ ꯆꯥꯅꯅꯕ ꯄꯣꯠꯊꯣꯛꯇꯤ ꯁꯨꯝ ꯃꯄꯥꯟ ꯂꯝꯒꯤ ꯍꯨ ꯆꯦꯟꯕ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯃꯌꯥꯝ ꯆꯥ ꯂꯩꯔꯦ꯫ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯥꯏꯅꯥ ꯄꯛꯇꯅ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯦ꯫ ꯂꯥꯟꯁꯨ ꯑꯃꯨꯛ ꯊꯣꯛꯏꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯑꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯄꯤꯕ ꯉꯝꯒꯗꯕ, ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯊꯣꯛꯄꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯒꯗꯤ ꯊꯣꯛꯄꯤꯔꯛꯑꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯗꯤ ꯊꯣꯛꯄꯤꯔꯛꯑꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗꯕ ꯂꯤꯗꯔ ꯑꯩꯈꯣꯏ ꯁꯦꯝꯃꯤꯟꯅꯔꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯩꯔꯔꯣꯏ꯫ ꯈꯨꯟꯅꯥꯏꯁꯦ ꯁꯨꯝ ꯃꯨꯠꯈꯤꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯁꯦ ꯑꯍꯥꯡꯕ ꯊꯝꯃꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯐꯥꯔꯃꯔꯁꯤꯡꯁꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯊꯥꯛꯇ ꯀꯥꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ, ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛꯁꯨ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯂꯝ ꯑꯃꯠꯇ ꯂꯝꯂꯦꯝ ꯊꯝꯃꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ꯫